NIA amasung CBI ne Kuki gi Meeoi kaya fajinkiba bu yaningdeba phongdoktuna ngasi Churachandpurda rally chatkre maral kaya pisinduna National Investigation Agency NIA amasung Central Bureau of Investigation CBI ne Kuki gi Meeoi kaya fajille haina yaningdeba phongdoktuna ngasi Kuki singna Churachandpurda public rally chatkre Kuki Women's Organization for Human Rights Kuki in Peace Churachandpur amasung Kuki gi tongan ba CSO singa kusamna duna rally edu chatkibani ngasi ayuk pung 13 tabadagi masing yamlaba Kuki gi Meeoi singna Churachandpur district headquarter de leiba koite ground pullaba matung pist ground tuibong tamna rally lakhi rally edu saruk yakhiba miyam ne NIA amasung CBI ne Kuki sing maral ama hekta pisinduna fajin khibagi thawung yani de suda leiba amasung Kuki CSO singi lusing basing fajin khiba asi athuba da thadora kadabani Central Agency na Kuki singi mathakta phaba punba tawriba asi yaning de haiba kholau sing lauki tungda mini secretariat tamna chatuna makhoi gi demand sing yawo memorandum ama DC gi kuthang de Union Home Minister Amit Shah da pisin ki ngasi gi rally edu da ka henba pamda thodok sing thokibagi pauleite security force sing na suakan mong da ngaksin bagi thabuk chathaki lamlung then singsan gi haksang masak khangba ngamkhre handak ta Air India gi plane kai bada laikidaba Manipuri air hostess ani gi manung da lamlung then singsan gi Asiba Hakchang masak khangdok pangamkhre authorities sing na DNA gi report yenglaba matung da official oina laikidabi lamlung then gi haksang masak khangdok pangamlaga imung manung gi Meeoi sing da sindara khre hairi Karang the operation sa thanaba force sanction create Thawbal district police command amasung central force ka asawa team amang asi nungtin pung ahum lum tarak pada Bisnupur district ki manung chanba karang the operation sa thanaba mafam adu da thungkre masing yamlaba person sing adu manak adu aida leiramba motor boat sing amasung hi sing tongduna mathang changlakhibani forcing adu hauji karang sing thakta leiri hairi AT gi maikhum uppa Meeoi khana mitei amasung mitei pangal gi mari thadan ba hona ribas khudakta lepkadabani AT gi maikhum uppa Meeoi khana mitei amasung mitei pangal gi nungsina khraba mari asibu thadan ba hona ribas khudakta lepkadabani apun bagi saktam kai be yaroi tungi mirun kansi haiba pandam da leiriba KMWO Manipur gi maikai degi yelhongai degi hauna Manipur nungsi sanan leiriba mitei amasung mitei pangal gi marakta arambai tengol gi Meeoi kharna hu kapsinduna furup masel gi marakta nungsina dana hona ba amasung furup ani gi mari bu thadan ba hona ribas khudakta lepkadabani aikoi amata oina nungsi sanan hingminasi haina KMWO gi General Secretary Sahi Wazid na thadorok pa serola man hairi serola sina makhata na hairi bani AT khakta na Manipuri kan bangam gadra ngam loidra haiba se sukhan taba matam oire AT na Manipuri pumbada sumnam sasan tawgani haiba wafam asidi phudit tamang jongbu oina thokani AT na thamoi seng na Manipuri kan ge khalabadi leminal bi purup singi marakta yekna ba yaba thabuk amata tawroi dabani haiba si kaudaba pai handak samurau da laiba AT unit 27 na Paubitek mayai lekai da laiba Hakchang gi phewam tonga laba sesam Abdul Qadir butam thina puro matung da hatok laga turen mapanda Fumjilamba Thawong organization asina thamoi sokna nuaite asigumba thodok asi matungda amu hanna thoktanaba AT gi lusing hotna biu hojik misi asina senarba unit asigi commander na hairiba khababu puthokuna logi oiba serak phanganaba hotna bada miyam punna hotna minasi organization asina sukang leipak asigi matam gi oiba isuda saruk yaduna lagli makhata na sum mateng pangani mamang du su AT gi sil inau sing phaba gi thabuk satharak pada lup asina yaningda phongdokpagi kholau kaya su lauki asigumba mitei amasung mitei pangan gi nuksina khraba mairi asibu thatat na bakana gumba Insin ba man ba mawong da thabuk sa tharagli ba sei khoi punna thidok mina batangai phade laikidra Abdul Qadir asi Hakchang pibam tongali haibagi certificate paibaga loina na masi phawba apokwa mamana setpi ba Meeoi asibu kari maral gi damak ta huran bagi mingda hatpa tuppa tawkhibano haibasi munna thidokpaga loina na misi asida senari ba khaba su puthokna ba hona biu mihat mi punna thalaba iram da masi mut khidana ba leiri ba CSO sing punsin aduna aphaba maikai rom da sangsin duna Manipuri kanbada soba thodang login na si haidi Iran gi Supreme Commander khamnai hatpada pamde surrender tawgadabani Trump Israel amasung Iran ani gi Akanba ukhatngi serak asida US President Donald Trump na Iran da air strike chathariba Israel gi warplane sing US Air Force na nongthakta thaw hanbagi thabukta mating pangnam khangan khre amarom da Iran gi Supreme Commander Ayatollah Ali Khamenei condition amata yaudana surrender tawnaba khangan khre US President asigi maikai degi makhata na phongdokibada Iran gi Supreme Commander asi hojik kadai de leiribaga haibadu Esna sapsana khangi adubu hojungmaki oina hatpa tawroi kan yaudana surrender tawba haibasina apabu oigani haina section warun khangan khre Iran gi Supreme Commander asili singam sapan marfuga mapan dagi pawang hek pai khibadagi leibak adugi military control pumba mahakna paisin na bhona bagi mohot state ki maru eba appointment kaya asi mahakna maning tamna sa thaduna lakibani adubu Israel na sa tharakiba kan air strike asina maram oirga Iran gi supreme leader asining hanna ba leibana mahak ki maru eba power pumba Iran military gi Supreme Council da sinakre Supreme Commander gi anobu khongjing asi Israel gi air strike asida mahak suhat kiba yai haina
इमुंग मनुंग नॉर्थ ईस्ट तेहरान की अंडरग्राउंड बंकर द लेख्रबा मतुंगदनी इजराइल की माइकैदगी फोंदोखिबदा ngarang ahing chupa इजराइल की वार प्लेन यांखै हेनबन ईरान की तेहरान द लेबा मिलिटरी इंफ्रास्ट्रक्चर यावना न्यूक्लियर साइट सिंग अमसुंग मिसाइल प्रोडक्शन इंडस्ट्री यावना मरु ओइबा इंस्टॉलेशन कयादा टारगेट तौखी ईरान की नोंथकी सरुक असि इजराइल न ऑक्युपाई तौरे हौजिक फावबदा वार असिदा तेहरान की मफम कयादा अमांग अता थोकपता नतना कैपिटल सिटी सिंग ngasi ayu anganbada asoba explosive pokhaibagi makhol kaya tanaki इजराइल की स्ट्राइक असिदा हौजिक पाउदा लनमी यावना मियोई समगागा मारफू की मथक्ता सिरे हाइरी ईरान की सुप्रीम कमांडर खमनई की माइकैदगी लान असिदा लेबाक असिदा कैदोंगैदसु सरेंडर तौबगी वफम लेते हाइने फोंदोखी लोइना ngasi ayuksu इजराइल द मिसाइल कापसिंदुना लांदाखरे एयर इंडिया प्लेन काइखिबदुदा लेखिद्रब मियोई चामगा मौद्रा मसे खंगले मदुगी मनुंगदा चामगा यंखैगा मापन इमुंग मनुंगदा सिन्नखरे गुजरात के अहमदाबाद इंटरनेशनल एयरपोर्ट तगी लंदन तमनो पाइगदब एयर इंडिया की बोइंग 7878 ड्रीमलैंड प्लेन काइबगी थौदोक्ता लेखिद्रब सिंग मनुंगदा हौजिक फावदा डीएनए मैचिंग सिजनदुना मियोई चामगा मौद्रादि मसे खंगबा ngамले मदुगी मनुंगदा मियोई चामगा यंखैगा मापन इमुंग मनुंगदा सिन्नखरे हाइनो ऑफिशियल स्टेटमेंट अमना हाइरी जुन 12 दा थोखिबा यामना लेबक थिबा थौदोक अदुदा पुन्ना मियोई 292 लेखिदबनी अदुबु लाइबक फबदगी प्लेन अदुदा तोंगबा मियोई अमखक्तदी हिंहौखिबनी अथॉरिटी की माइकैदगी मखाताना लेहुरिबा हक्चांग सिंग अदु डीएनए टेस्ट तौदुना मसक खंगदोकनबगी थबुक यामना कना चथरी अहमदाबाद सिविल हॉस्पिटल दगी मेडिकल सुपरिटेंडेंट दा राकेश जोशी ना हाइकिबदा प्लेन अदुदा तोंगखिबा अमसुंग प्लेन अदुना मेडिकल कॉम्प्लेक्स अमदा तासिंदुना पोखाइकिबगी थौदोक अदुदा पुन्ना मियोई सनी यंखै लेखिदे हाइरिबा मियोई सिंग अदु मसक खंगदोकनबा सैंपल सिंग लोइना कलेक्शन तौरे अदुबु बॉडी खरा अमदी मसक खंगदोकनबा होटनबदा अवाबा खरा ओइरी हाइरी अमरोमदा प्लेन काइखिबा थौदोक अदुगी मातांगदा हाई लेवल गवर्नमेंट कमिटी अमना हौजिक थिजिनबगी थबुक यामना कन्ना चथरी हौजिक फावदा प्लेन अदुगी ब्लैक बॉक्स फंगदबना थौदोक अदु मतौ करमना थोखिबनो हाइबदु सबसाना खंगबा ngamdri टेक्निकल अमसुंग पायलट के असोइबा कयाम लेखिबनो हाइबदु ऑब्जर्वेशन कया पिनरबस मदु सबसाना खंगबा ngamdri यूनियन होम सेक्रेटरी की लुसिंगबा हाई लेवल कमिटी असिगी माइकैदगी प्लेन अदु मतौ करमना काइखिबनो अमसुंग इमरजेंसी रेस्पॉन्स सिंग अदु निंगथिना एग्जामिन तौगनी कमिटी असिना मसिगी रिपोर्ट अदु था होंगी मनुंग द गवर्नमेंट द सबमिट तौगदबनी हाइरी।